Manipur Top Trending News na tungan ba wala source hindi ko tsarga. Matamatang di oiba maru oiba ipausing patukul kanhan. Ngasi June ki tarik taret Sunday numit ki ipausing gi maru oiba update sing pizari. Ahan update ta naga sing thing badagi German Tiger Road ta chatok sin yadre loibol khulen gi haksang ahum Imphal far ga kangkopi da pukhe. Imphal ufulambi gi New Haven dagi Assam Rifle sat kro haiduna tankre. Democratic People Front da MLA Minister Orma Singh fida leite. BJP yaw masing Congress ta sanglakpada taram okre. Lobuk ta bom leramle amadi mapum ani da bom pokhailamle. Ngarang nahan Bihar da Paumi singa wahang hangluba da chakri komgi tana kibagum. Chief Justice da free speech ki matang wahang hanglakpada microphone muta kibadagi watuk oikre. Corporate Janta Party ki khongjang Joy Sri Ram Lau na changsilaga tugaina ba honar kiba right wing activist taruk fakhe. Hindu Muslim politics tawduna lenga ki issue singdagi naha singi wakalon thaidok na ba honare Abhijit Dipke Kongjoloi singna Godi media gi wahangi pakum pidana kholau lauduna talakre pau sandok na pijari Corporate Janta Party ki khongjang Joy Sri Ram lauduna changsilaga tugaina ba honar kiba sing right wing activist taruk fakhe hari Hindu Muslim politics tawduna lenga ki issue singdagi naha singi wakalon thaidok na ba honare Abhijit Dipke Kongjoloi singna Godi media gi wahangi pakum pidana kholau lauduna talakre New Delhi gi Jantar Mantar ngasi Corporate Janta Party CJP na sinduna peaceful khongjangda nahal singh ani rom saruk yaduna Union Education Minister Dharmendra Prasad pham tharu kadabani naha singbu authority singna haiba inba authority gi hubak nungda leiba naha sing ohenaba onaba yani di haiduna khongjang changsilapada center da leiba NDA gi lengak pu sokatpa right wing political group singi activist singna CJP gi member singna khongjang changsilibam mafum aduda Joy Sri Ram lauguna changsilaklaga khongjang asi tugaina bokhonor padagi chauna wathok oikre hari India gi Chief Justice na thabak phangriba system bu challenge tarokpa naha singbu mathong maram khangdaba kharambi gumani haina phongdok lubadagi khoi saunarba naha singna sembakiba CJP gi khongjang asi ngasi ayupung tara dagi hokibani mahiro lucingba Abhijit Depgena lucingduna chathegiba khongjang asi mangjungna mari leinaba authority singdagi ayaba loguna changkibani adubu right wing activist kharana ayat apan pirakpadagi khongjang loi singa sauna ungkhanagi tungda police na khongjangda ayat apan piduna thugaina ba honor kiba right wing activist taruk adu faki hari CJP ki khongjang asi maru aina handak NEET UG exam gi question paper leak oikiba CBSE gi open scan marking system da soibdagi makhoi singda chauna khudong sa da mayna hankiba amasong lepa asigi lengak authority singi thabak taong singbu yangda phongdok laduna natagana wahang hangluba miyoi singbu anti nationally haiduna mingthon piduna namthana ba hona bagi khongthang sing asi yaning da phongdokna chathakibani CJP ki khongjangda Ladaki saknarba climate amasung democratic activist Sonam Wangchuk masamak lakuna saruk yaki mahak natana lepa sigi saknarba political social media influencer kya su khongjang asida saruk yaki hari maramda miyamna modi lengaki kubak nungda leikraba amasung makhogi afabata ngangdu leiba media channel singni haina riba Godi media haina mithon piraba media channel singna khongjang changsin basingda karigi dama khongjang changsilibano khongjang asina kari kana porkatori bage haiba singbo hanglakpada khongjang loi singna Godi media miyamgi kubak nungda leiba media tatpikro haina kholau lauguna talaki Amaromdana Chief Justice na free speech ki matang wahang halpada microphone mutat kibadagi wathuk oikre hari India ki Chief Justice Surya Kantana University of London da academic lecture pira matung lecture saruk yakiba miyoi singduga tathakiba wahang pakumda miyoi amana India da free speech ki oiriba film ki matang da hanglapada chaun irang thokiba loinana university asigi moderator singna wahang hanglakiba miyoi adugi microphone mutat kibadagi thokiba irang hena chawtorkre Chief Justice Surya Kantana Artificial Intelligence and International Law haiba mirhiramda wangangba lawyer matung miyamdagi wahang tawda University asigi senior lecturer Dr. Kalpana Wilson Chief Justice Surya Kantana India human right hongaunaba masung free speech leitabagi matangda nungnangba phongdok pagaloinana Chief Justice masamangna matam khargi mamangda India gi naha singbu kharambi amasung mahika changamduna wangangkiba adugi matangda Chief Justice kari phongdok ningbagi haina hanglakibani Dr. Kalpana gi wahang aduna chauna sarangna ba tholakpadagi university gi moderator singna mahaki microphone adu muthaki microphone muthaki ba aduda saruk yakiba mahiro sing amadi activist singna senior lecturer asi karigi dama wangang hanjibano wahang hangba yadrabra haiduna irang thokibani panbi abadi Norway da PM Modi da India gi pausegi ningtambagi matangda wahang hanglakpadasu chauna irang thokibani hairi amaromda naga singna thingbadagi German Tiger Road ta chatoktasin yadre Loibol khulen gi haksang ahum Imphal far ga kangkopi da pukhe hari
Manipur Langa official on Ayaba Peter Basu May 2023 gi or Kibalagi Tagoxing Kodong Sabalaruga Kuki Jo Singa Jochampur Dagi Kankopi Paubogi Markalaiba Jingi Saruk Singa German Tiger Road Haina Mintonba Interbiles Road Ama Sembatuna Satokasin Pauba Hawkrabasu Lambi Asida Nagapro Pimio Sina Totuna Kanmong the Ating Bapir Padagi Narang Ayuk Loibol Kulenda Satakiba attack the Lakiraba Kul Asigi Chief Mahakilunabi Amasung Kunja Ama Yaun Haksang Ahum German Tiger Rota Chatuna Kankopida Ubungam Kite Lakiraba Kunja Ahum di Haksang Sing State Amasung Central Force Jinga section Ngak Senduna Infal Farga Kankopi Tamna Puki Kankopi Yormatunga Mapumadugi District Hospital the Post-Mortem Examination Pankokhe Lakiraba Misam Ahum di Haksang Sing Ngarang Numidang Wairam New Kaitel Manbi Police Station Dagi Infal Farga Kankopi Tamna Puba Natana Ato Pambay Laitam Dagi Infal Farga National Highway number 2 Infal Dimapur Lambi da Pukibani Haksang Sing Atuna Kankopi District Headquarter Yobuga Panthadana Post-Mortem Examination Pangtuki Garang Numitang Pung Tarang Matorum Tarpada Haksang Ohumaki Post-Mortem Examination Pangtupa Loki Amarumda Loibol Kulengi Attack Adubu Yaningo Punguk Turangasi Kukizo Sing Haksang Ohum Hapa Kusing Kilometer Kuntraga Mga Sang Balambida Kankopi District Headquarter Dagi Horga Haizanga Leiba Marta Simiti Tamna Putuna Arobu Matung Mangam Pangtuki Laikiraba Bilesif Lelkolun Hawkif Masagi Sahi Kuntraga Marida Suri Banahani aduga mahaki loinabi timna Pitu Boy Hawkipna sahi kunga mga khakta ngari bani thagdo asida laikidraba atoba kunsa Jangmelun Hawkip sahi kunfra ina mahaki loinabi adu naupuri bini hai ngarangi thagdo asibu akan momongda yaninga pongdoktuna Committee on Tribal Unity kotuna thagdo asi matangga union laingak na miyeng sangbiu haina tachinkre laikidraba ahumgi aroiba mathong mangam pangtokpada kuki inpi Manipur ki president yauna kuki jogi saknarba miyoi kyana saruk yaki panba yabadi Lengaki Ayaba Yaugana Kukijo Singna Jingi Saruk Singda German Tiger Road Haina Mingtoduna Samjila Pi Magda Kokomi Convener Weramba Kurajam Atobuna Petitioner Oiduna Green Tribunal da Wakat Laikrabani Tribunal Asinasu Atimba Pirkrabani Hari Makatar Pada Lawuk Pom Lera Mehari Ngarang Numit Yung Bapung Baro Minute Nifuga Mangarom Tarpada Kurkul Sabal Lawpol Daliba Labukta Masigi Mapuna Law Koirubata Pokai Diba Bom Ama Tingnake Bom Adu Poliski Bomb disposal squad na lokal ngasi nung tilpung mariga minute taraga humtoy tarakpada tendong yan singkong da mi so khanda puhain re hari Video si pagdala so kilang kibawa sa mga pigani tingnan si Bong Sibidina share mo di subscribe ko bibi mo hanya itan thar pa kung tsari amadi makatanayan di si batagan ng